We now bring you an unfortunate story of 𝐓𝐻𝐻 Tomba, a resident of Khonghampat Mantri Laikai. Tomba was injured in an unfortunate incident when Kuki militants opened fire on May 4th. He has been staying at home without any treatment due to his financial conditions. 22-year-old Tomba is the youngest son of 𝐓𝐻𝐻 Ibobi and 𝐓𝐻𝐻 Ongbi Pishak Macha. Tomba used to be a driver to make a living. Maya Pairis of the locality told our staff reporter Kumar Nongthongbam and cameraman Amarjit Kunjamayum that the family is suffering due to the financial crunch. Post his treatment and Janims, Tomba has been bedridden. We bring you a report. I hana gai thorome yung isida oina aina ta tawr leibani duga thokiba numituna imagi chak thilora lapone doctor dagi odaida mayam leiram madada akhoisu lekai gi ni nga tang tholaksena aigi baim ga iga tholakpane moina lakpado gari mari dilae gari mari duda amadi maitim cha yawen pangan yawre moi nepali ju yawgum tawne plus nga tane laido odaida moi kuki gangu yawrambani mi asibane haraga kuju purame ku banungda mi asibe yawramde kana bazarom de haigalakpane hana mamang dasu hanganda adum chatlebudi hai aduga aina thingnawudi aduda khatane thingnawba pung ani mukti tare thingnaba timing do kuki di oidoine moi dasu nongmai loi piraga porabani na moina torokpa thabang police ki gari ngatan gypsy amane jenan amane aduga rakshak amaga chatpade song ngamdre ade saruju pura ti abani na ngamdre chatpade chatlaga su chaisu paraga chatpa dumangai Mera paibi singna angamba matengdi moigi damakta kharadi pangi adubu khoi yam hena pangbadi ngamde moi ahum sokpani adubu hena na taijadabadi mana hena na taijade madi huji huji su phatri adubu khoina hena makhata na yengjanbasu akhoi ju khaina dana khona dana ama matau dana kharadi pangjare adubu huji huji ki oina ju akhoina toina yengjanbibadi akhoi ju ngamjadre ngamdabaduna maram oiraga akhoina mayamda mateng khara pangbinaba na haijari maramdi mama ju thaba inghang suba ngamde adagi baba ju ngamde mana suraga imungse pobani huji ki oina imungse nate yam chadaba imung ama oire aduna taseng haragadi magi anabaje huji phaba natri phatabana maram oiraga yengnaba paisa laitabadagi huji yengdadana ma lairibani aduna mayamna angama mateng khara khara pangbidana magi je hanagi phibamda tahalaknaba angtang hunaminasi ana aina su haijari khoini saban side tagi su